mayambu ahan maktada design nongrena ikok nona khurumjari mayam ngasi video sidi akoy mayam de amna kanaba share amtang tawjage tarponi video amtang mayam famda share tawjarponi madudi aina hujik mayam ge famda aina utsariba koy battery se amadna sina amanbani sina ahanbani ko aisi to mai makhumbo hangdi ko ado sije aigi amanbani aduga sina ahanbani aduga sigi amanbaje battery je yadre aduga khoina solar da aduga charge tawbo khopada khagabudi change adu mai thanmadi yai khoi gari gi sinabudi yadre haitare contract yon dal 534 den siteba yamabada battery je pi eba ko aduga akhoi gi sigi battery ahanbaje exchange tawbuni ma'am sije piram matungda sije lorokpaneba adubo si piramdri ngarang aina magi battery sinbamdo awje changoba ada advance hoina si pore aduga sije ai hayenga si porake haidana adumai tawraga porakpani sije hana adu singa si thinbiurani sije ngarang porakpani aduga sije mana kano to wi mat paisa pabi matamda adum khara chauna pabireba lupa lising amaga chamchani dai tadana pabire sije battery je mana exchange tawbi dai tare adu contract yolga dil pa 4 10 din siteda 4 10 siteba adu man lobi matamne lising amaga chamchani di dum pabireba aduga siji ma pirak pai tare adugi paisa award apa do toroga yengnaraga mai price gi yengnaraga paisa khara hapo waneba adu yam thina save oi haibani mayam daina hajaning baje aduga khoi gi gari loibiri be chidau jikna khoi gi gari battery yadre khotre adai laiba ngamdre harga ju paisa i hapna dabi dai tare isa gi battery amanba adu pubiro aduga masigi kanoje ahanba haitare ko adum exchange tawna dum yai adugi dukan maming do chapchana ije kawreba ko ado akhoi gi tinaba loina ba team budi loi oiba akhoi group pudi oiba dukan maming do khangdre ado chapchana mai dukan maming do dukan do dai changaga video ama phajana mayang famda yam interesting oiba yaba maong da haitare ko namaga ongtang di thagala khineba adum kanda magi contact number so hapsaramge aduga contact number aduga hujujik mangoina na haitare ko exchange tawning ba leiraga ju aingonda dum paw phaburak pani ai message da dum thabiro message kanoda adum comment da dum thambiramo ko comment da battery exchange tawninge khoninge habdo ai reply dum tawchirake aduni ma'am khoigi battery aman baje aduga ahan baje exchange tawnaba aduga paisa khrang hato option do yam thina save oi habigi mayam da message samtang pijabani ko ai ju koire laiba ngamdana leirabane ba sigi pose paisa je hoi pangam yam budi nate ko laiba ngamdaba haitare ne hojike lau simu bagi lo sanra poi paisa mam pithong bagi timing oi ba haitare aduna paisa je pai da laiba ngamdaba ada phare tan chari ngai da ayo silaurage na ahan mje silakpani to makhung amta hang toktri ko sine aduna mayam isnau jingna khoige battery exchange tawning bala regadi comment da thambiramo ai mayam gi phana ba mateng pangjage